ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯅꯥꯟꯕ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯇꯨꯅ ꯃꯪꯒꯣꯜꯗ ꯐꯝꯂꯤ꯫ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯃꯦꯝꯃꯅ "ꯏꯌꯥ ꯂꯥꯛꯑꯕꯅꯤꯅꯅꯦ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ. ꯏꯃꯥꯒꯤ ꯇꯣꯅꯥꯟꯕ, ꯅꯪ ꯁꯪꯒꯣꯜꯒꯤ ꯁꯟꯊꯤꯁꯦ ꯑꯃꯨꯛꯇ ꯁꯦꯡꯂꯝꯃꯨ, ꯑꯗꯨꯒꯅꯦ ꯋꯥꯏꯒ ꯅꯥꯟꯅ ꯇꯩꯁꯤꯜꯂꯝꯃꯨꯀꯣ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯌꯥꯗꯤ." ꯁꯅꯥꯔꯩꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩꯒꯤ ꯃꯄꯥ ꯏꯕꯣꯍꯜꯅ ꯃꯆꯤꯟꯗ ꯁꯣꯠꯂꯤ꯫ ꯍꯧꯔꯦꯗꯣ ꯕꯨꯡꯉꯣ, ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯧꯔꯤꯕꯁꯦ ꯅꯔꯥꯏꯕꯛꯇꯤ ꯊꯤꯕꯖꯥꯠꯅꯤ ꯍꯩ꯫ ꯁꯪꯒꯣꯜ ꯁꯟꯊꯤ ꯁꯦꯡꯉꯣꯏꯕ. ꯌꯨꯝꯗꯗꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯁꯪꯒꯣꯜ ꯁꯟꯊꯤꯒꯁꯦ ꯑꯃꯨꯛꯇ ꯁꯦꯡꯖꯔꯛꯇ꯭ꯔꯤꯗ. ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ ꯄꯥꯕꯅ ꯏꯄꯥꯝꯗ ꯆꯠꯄꯗ ꯋꯥ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯍꯣꯏꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦꯅ. ꯆꯨꯝꯃꯤꯅꯦ, ꯑꯩꯗꯤ ꯀꯥꯎꯔꯤꯍꯦ. ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯦꯡꯂꯨꯈꯤꯒꯦ. ꯕꯥꯕꯥ, ꯑꯩ ꯁꯟꯊꯤ ꯁꯦꯡꯂꯨꯈꯤꯒꯦ. ꯁꯦꯡꯉꯨ ꯍꯩ. ꯁꯪꯒꯣꯜ ꯁꯟꯊꯤ ꯁꯦꯡꯕꯗ ꯅꯀꯣꯛꯇꯨꯗꯒ ꯁꯟꯊꯤ ꯐꯥꯏꯗꯕꯤꯔꯛꯀꯅꯤꯀꯣ, ꯆꯦꯛꯁꯤꯟꯅ ꯁꯦꯡꯉꯨ. ꯃꯦꯝꯃꯅ "ꯅꯨꯡꯁꯤꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ, ꯀꯩꯅꯣ ꯈꯪꯗꯦꯕ." "ꯀꯔꯤꯅꯣ ꯃꯃꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯃꯨꯔꯨ ꯆꯦꯜꯂꯤꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯀꯅꯨꯀꯣ, ꯑꯗꯨꯃꯥꯏꯅ ꯌꯦꯡꯀꯅꯨ. ꯀꯤꯖꯩꯌꯦꯕ, ꯑꯩ ꯍꯣꯔꯦꯟ ꯃꯪꯗ ꯎꯗꯧ ꯃꯥꯜꯂꯤ." "ꯌꯥꯝ ꯐꯖꯔꯛꯑꯦ ꯅꯪꯗꯤ, ꯇꯤꯂꯥꯏꯈꯣꯝꯕꯤ ꯃꯄꯤ ꯍꯦꯛ ꯃꯥꯜꯂꯗꯅ." "ꯇꯤꯂꯥꯏꯈꯣꯝꯕꯤ ꯃꯄꯤ ꯃꯥꯟꯕ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅ ꯇꯥꯟꯅꯗꯅ ꯅꯪ ꯅꯝꯗꯨꯅ ꯄꯤꯔꯛꯏꯕꯁꯦ?" "ꯍꯥꯏꯌꯣ, ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ. ꯅꯪ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗꯒꯤ ꯍꯜꯂꯨ ꯌꯥꯗꯗꯅ ꯑꯩꯈꯣꯏ ꯇꯥꯇꯣꯟꯅ ꯐꯨꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯀꯣꯛ ꯆꯤꯛꯂꯤꯕꯗꯣ?" ꯅꯨꯄꯤ, ꯑꯗꯨꯒꯤ ꯋꯥꯗꯨ ꯄꯜꯂꯛꯀꯅꯨꯀꯣ. ꯅꯉꯣꯟꯗ ꯑꯣꯏꯅꯅꯦ ꯂꯃꯟ ꯈꯨꯝꯃꯛꯀꯅꯤ ꯉꯁꯤ ꯑꯩꯅ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯍꯜꯗꯨ ꯍꯧꯒꯠꯇꯨꯅ ꯃꯌꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯁꯪꯒꯣꯜꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯅꯥꯟꯕꯅ "ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ, ꯁꯟꯊꯤ ꯃꯅꯝꯁꯤꯗꯤ. ꯑꯩꯕꯨ ꯁꯤꯕꯨ ꯄꯥꯏꯔꯗ꯭ꯔꯅꯦ, ꯍꯦꯛꯇ ꯄꯥꯏꯔꯒꯦꯗ ꯏꯅꯦꯄꯣꯛꯅ ꯍꯥꯏꯔꯤꯕ." ꯏꯕꯣꯍꯜꯅ "ꯁꯟꯊꯤ ꯃꯅꯝꯕꯨ ꯅꯝꯊꯤ ꯍꯥꯏꯕ꯭ꯔꯅꯦ? ꯕꯥꯕꯥ, ꯃꯅꯝꯁꯤ ꯄꯥꯕꯒꯤ ꯅꯥꯇꯣꯟꯗ ꯐꯪꯕꯤꯔꯛꯇꯕ꯭ꯔꯣ? ꯑꯩꯗꯤ ꯉꯥ ꯊꯣꯡꯕꯒꯤ ꯃꯅꯝ ꯑꯣꯏꯗꯕ ꯅꯃꯩꯗ. ꯄꯥꯕꯒꯤ ꯅꯥꯇꯣꯟꯁꯦ ꯊꯥꯏꯅ ꯏꯃꯥꯅ ꯀꯤꯟꯅ ꯊꯤꯟꯕꯗ ꯄꯥꯟꯈꯤ ꯍꯥꯏ. ꯑꯗꯨꯗꯒꯤ ꯃꯅꯝ ꯃꯍꯥ ꯏꯈꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯗ." "ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯗꯨꯅ ꯀꯅꯥ ꯇꯝꯃꯛꯏꯕ? ꯅꯃꯥꯅ ꯊꯤꯟꯕ ꯅꯠꯇꯦꯅꯦ, ꯑꯩꯅ ꯊꯤꯟꯕꯅꯤꯅꯦ ꯃꯉꯣꯟꯗ." "ꯕꯥꯕꯥ, ꯁꯅꯥꯔꯩꯅ ꯎꯍꯧꯏ ꯍꯥꯏꯗ ꯏꯃꯥꯅ ꯊꯤꯟꯕꯗꯣ. ꯄꯥꯕꯁꯦ ꯅꯍꯩꯒꯤ ꯑꯣꯔꯣꯔꯣ ꯇꯥꯏ ꯍꯥꯏ. ꯑꯁꯦꯡ ꯋꯥꯔꯤ ꯂꯣꯏ ꯇꯝꯊꯣꯛꯏꯅꯦ ꯃꯁꯤ ꯉꯥꯡꯁꯦ. ꯃꯁꯤ ꯌꯥꯔꯣꯏ, ꯐꯔꯣꯏꯕ. ꯃꯃꯥ ꯐꯠꯇꯦꯕ, ꯃꯆꯥꯁꯨ ꯐꯔꯣꯏ." ꯇꯣꯅꯥꯟꯕꯗꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯒ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯇꯧꯔꯒ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯒ ꯃꯃꯧꯒꯅ ꯍꯜꯂꯛꯄ ꯎꯕꯗ ꯇꯣꯅꯥꯟꯕꯒꯤ ꯃꯃꯥ ꯁꯥꯈꯤꯗꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯜꯂꯦꯇꯨ, ꯅꯃꯧ ꯅꯨꯄꯤ ꯁꯅꯥꯔꯩ ꯂꯩꯅꯝ ꯆꯦꯟꯗꯕꯤꯁꯤꯒ ꯅꯆꯥꯅꯨꯄꯥ ꯅꯨꯄꯤꯅ ꯉꯝꯕꯁꯦ ꯃꯇꯨ ꯃꯄꯥꯝꯗ ꯀꯨꯜꯂꯨꯔꯒ ꯍꯜꯂꯦꯇꯨ." ꯕꯨꯙꯤꯅ "ꯌꯥꯔꯩꯗ ꯃꯃꯥ, ꯑꯃꯨꯛ ꯉꯥꯡꯅꯔꯛꯀꯅꯨꯀꯣ. ꯑꯩꯗꯤ ꯃꯈꯣꯏꯅꯤ ꯂꯩꯇꯕꯁꯤꯅꯕꯨ ꯍꯦꯟꯅ ꯋꯥꯏꯗꯨꯝ ꯁꯪꯉꯤꯗ. ꯑꯩꯈꯣꯏ ꯑꯅꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯦꯗ. ꯌꯥꯔꯒꯗꯤ ꯃꯄꯥꯝꯗ ꯂꯩꯒꯦꯁꯨ ꯂꯩꯖꯈ꯭ꯔꯁꯅꯨ." "ꯀꯩꯅꯣ ꯃꯄꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯏꯆꯥꯁꯤ ꯃꯇꯣꯝꯇꯅꯦ, ꯀꯔꯝꯍꯥꯏꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯕ ꯌꯥꯗꯣꯏꯅꯣ? ꯑꯩꯈꯣꯏꯅꯤꯅ ꯀꯅꯥꯒ ꯂꯩꯍꯧꯒꯗꯧꯔꯤꯒꯦ?" "ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯃꯃꯥ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯏꯆꯥ ꯅꯨꯄꯥꯁꯦ ꯄꯣꯛꯂꯒ ꯆꯥꯎ ꯐꯥꯎ ꯌꯣꯛꯑꯝꯕꯒꯤ ꯃꯍꯨꯠꯇ ꯍꯨꯏꯖꯥꯎ ꯑꯃ ꯂꯣꯏꯔꯝꯕꯅꯕꯨ ꯍꯦꯟꯅ ꯀꯥꯟꯅꯩꯅꯦ." "ꯐꯔꯝꯈ꯭ꯔꯕ ꯏꯆꯥꯅꯦ, ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯂꯩꯖꯕ. ꯀꯗꯥꯏꯗꯒꯤꯅꯣ ꯃꯍꯥꯏ ꯍꯤꯡꯆꯥꯕꯤ ꯑꯃ ꯊꯦꯡꯅꯔꯨꯗꯅꯅꯦ ꯃꯥꯡꯂꯕ." "ꯅꯨꯄꯤ ꯌꯧꯁꯤꯜꯂꯦ, ꯇꯣꯛꯑꯣ ꯌꯥꯔꯤꯉ ꯅꯪꯕꯣ." "ꯀꯤꯕꯔꯣ? ꯀꯤꯔꯝꯅꯤ ꯃꯈꯣꯏ ꯃꯄꯥꯗꯤ." "ꯅꯨꯄꯥ, ꯎꯔꯦꯗꯅ ꯅꯈꯣꯏꯅ ꯃꯥꯒ ꯅꯄꯥꯒꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯎꯕꯗ ꯑꯣꯟꯁꯤꯟꯅꯗꯅ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥ ꯉꯥꯡꯅꯔꯤꯁꯦ. ꯑꯁꯤꯅ ꯐ ꯅꯨꯡꯉꯥꯏꯗꯤ ꯑꯃꯠꯇ ꯉꯥꯡꯅꯔꯝꯃꯔꯣꯏꯗꯧꯅꯤ." "ꯅꯠꯂꯝꯃꯣꯏꯍꯦ ꯅꯨꯄꯤ, ꯅꯪꯁꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯅꯦꯕ." "ꯅꯪ ꯀꯩ ꯈꯪꯒꯦ? ꯑꯩꯅ ꯃꯥꯅꯦ ꯍꯥꯏꯁꯦ ꯑꯣꯏꯔꯕꯅꯤ. ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯪꯉꯒꯅꯦ ꯀꯩ ꯍꯥꯏꯅꯤꯡꯅꯣ ꯍꯪꯒꯗꯕꯅꯤ. ꯆꯪꯉꯣ ꯍꯥꯏꯕꯅꯤ." "ꯀꯩꯅꯣ, ꯏꯆꯥ ꯅꯨꯄꯥ ꯃꯇꯨꯅ ꯉꯝꯕ ꯍꯨꯏꯁꯤꯅ ꯌꯥꯝ ꯐꯤꯡꯅꯒ ꯆꯪꯁꯤꯜꯂꯛꯏꯁꯤꯅ ꯆꯤꯛꯀꯦꯒ ꯑꯃꯨꯛ ꯍꯥꯏꯔꯛꯇꯧꯔꯤꯕ꯭ꯔꯥ?" "ꯏꯃꯥ, ꯀꯩꯅꯣ ꯄꯥꯕꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯣ ꯁꯅꯥꯔꯩ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯣ?" "ꯀꯩꯅꯣ ꯇꯣꯅꯥꯟꯕ, ꯅꯇꯨꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯦ? ꯍꯦꯛ ꯍꯜꯂꯛꯄꯒ ꯍꯥꯟꯅ ꯆꯤꯛꯂꯛꯂꯤꯕꯁꯤꯕꯣ?" "ꯏꯃꯥꯒ ꯄꯥꯕꯒ ꯑꯩꯈꯣꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗꯨꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯨꯗꯤ." "ꯅꯕꯨꯛꯇꯤ ꯐꯖꯗ꯭ꯔꯦ. ꯑꯐꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯏꯇꯩꯅ ꯋꯥꯔꯤꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯁꯦ ꯅꯈꯣꯏꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯔꯕ ꯃꯥꯜꯂꯕꯔꯣ? ꯀꯩꯅꯣ ꯏꯃꯥ, ꯅꯕꯨꯛ ꯐꯕ ꯐꯠꯇꯕ ꯀꯥꯏꯗꯦ. ꯍꯧꯖꯤꯛ ꯏꯃꯥꯒ ꯄꯥꯕꯒꯅ ꯇꯧꯕ ꯃꯑꯣꯡꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠ."
ยามขังนี่เนี่ยเฮฮะนั่งมาไงเนี่ยขังหลิบะอีสานป้าปังมาเสียปูตุนจัดไปอย่างมาจัดหรือกันหลักละกะฮะอามุขัดน้ำมาเข้าระริบะนี่เนี่ยเข้าระริบะสนาเรงนะจัดยังไงสัตนี้จัดยังเจอกันโตกันนี่อีมาวิกินนะเท่ากับสุเล็กเต้ให้วารักตะบีนายุมดะนามานาปานะนาวานาเรบดีกระมัสสะกันยังไงบะตาลักตะบรันเฮนุปะตายแต่นะนั่งกินน้ำมาสินะไอ้อีไม่เป่าปันนั่งลิบเสียนั่งชูกระชูหายใจไปละจ้ะอีมาว่ากี่ว่าซุ่มนั่งเนื้อกันแต่บันนี่งังเนื้อบันงังเนื้อบันนี่ซุ่มมีกี่ฮัลโหลมันปันบุตรดีอีมาสุกระเฮมาลิดาบุดีนะลอยเดนะไอ้กี่สานุปะสิดีลอยปุ่มลอยลอยสักขีนะให้นุปีนังบะอัดดามระนาตูสินนามาอิงนังงังลิบสิดีนังนาดตาดรออิสนุปีมีสังมันกันลิบะอีมากิสูป้าวดุมสังกิสิดีอะตุนะสนาเรกิสูเนี่ยสังดดีกันน่ะสังด้วยนุป้าจังกะสิละเล่าให้ปะเนี่ยไล่เฮ้งาสิสุดตัวนั้นมาดูมากินุปีมาปามเดสักกะตะบกิทอรักลามีมาสานุปานะถูกหลักปะอุบดามามาสักขีนะหังหลักลามีตัวนั้นบ้ากะไรเดี๋ยวมุสะเต้าเนี่ยฮะนั่งงามันเนี่ยถ้าบอกสุนังที่หน่วยเนี่ยสักปะอุดดินั่งงามาก็อีมาสนาเรเหกีเขาดงมาปีมันเนี่ยมาสักกุปนี่อะดูงรังนึงมีดังทุกขีบดกีฮันซิลักตีอะดูเนอะมาสักสิ่งตัวก็องค์ข้างมังกรใจองค์ตัวที่รู้กี่ตรงนี้กะเรียเขาดงที่แบบว่านั่นน่ะจะเต้าริบะเฮ้ยมาเงี้ยจะจะบดีนงกระเรื่องตัวนี้เขาดงทั่วอิมินะตัวนั้นบ้านั่งนุปีมาปามโดยนั่นเลยกี่ก็เลยครัวแต่นังมาน้ำมงนุปีคุยนี่เลยเสียหายนะให้น่าระบดีอะดูก็มาคุยมาป้อหิงสาวมันมาไม่เลยบ่มาตัวนี้ยาเดินนะยุ่มสิเด้อตัวเลยบ่นี่ให้อีกใครขังได้บ้ามาชิกไอ้จันนั่งสิบ่ไอ้เนี่ยพวกปนดีพนาพะบ่อยเนี่ยพวกขี้ปนนี่เนี่ยอะดูเขาสิติปุระใครน้ำโตเลยเนี่ยนังตัวนั้นมันมาไอ้เด็กอามุกงางได้เลยนูไอ้สัตว์เสียหายรำดูนะตัวนั้นมันสัตว์สักขีนะใจเด้อไอ้เนี่ยไอ้ใจให้ภาษีใครนุ่งอีสานป้าพวกลูกบ่เนาะไอ้เนี่ยไอ้ใจเด้อไอ้ใจเด้อใครเดาเลยมานั่งน่ะมูปังจังแต่สักเห็นดูนะมาป้าน่าสานป้าเสียนุปีไม่มีหักดงจ่าเย็นบีมากเงี้ยอะดูที่ภาษาลิบันเนี่ยจันลิบะดูสักทีเสียอาศีนี่นี่งวนว่าพ่อบ้าให้ริบดูยานั่งสุเนี่ยเราทาเราได้เลยจากกระโดดทงน้ำตัวทงงูเกมีนายเนี่ยนั่นเนี่ยไอ้ซากทงงูเกปะสองถ้าจะเป็นอีสายมองสิบุกไก่เนาะมาคุยเลยให้บัดบุการินุ่งไงปะพังลิเกปะไอ้สมดันนุปีมาปามดันนี่ตัวนั้นมาลากปะอุบดะมีมันดูโทรกลับมีให้มานั่งน่ะตัวตะลักละบรอสนายดิยาวรักตะบรอมาดูไก่เที่ยวสังลุนี่ให้ตัวสักกี่บันนี่อะดูกาลักปะเดอสมดุมสังกากินให้รักปะอะดูเดออีตัวตะลาบพาเรอะดูดิเนี่ยนั่งหลักละบันนี่นะสุมังกะเสียวายหันเอาแต่สิเสลจะเสียอะดูกันเนี่ยอีมาว่าให้กี่หุยมาอาสมนัตัวนั้นบันนะสุมังไว้สิลิงอีตันซาดูดามากินปีสนาเรสุลักละมีนุปะนั่งไว้สิลิดูลอยรักะไอ้นางาเลรักปะนี่อาศัยครั้งแต่เสียมุลาวก็งานอะไรบูอโศกรุมาสารดูอันเตียงคุสาวสิไอ้น่ะสานิมันคราดนะโซลาอินี่บินาดากินั่งโนเรนฮันบัดเนี่ยอิมาดากิเสียโลระกะคราปีดมโหยไอ้สวยสิบสิโลระดีทับกโลระมันนี่นะอะตุปกชุดเอาหนึ่งไงเลยระมารวยบะเมียมันนะก็ได้เด็กทับกลอยดูเนี่ยอย่างว่าลิโกนั่งโบทับกลอยคิดไว้ไกว่าลิกิบะอิมาดิเนี่ยควางเสียน้ามันต้องไว้รำกำแต่ไตบังกำเตอิสานุปีสิสุไอ้น่ะนี่งอนมาต้มที่ยาวจะเป็นนี่ให้แต่น่ะเกี่ยนมองโยลักแต่น่ะถ้าบอกมาน้ำไตแต่บะอะดูนั่นเนี่ยนั่งคาราแต่ไตทั่วอะดูกันเนี่ยเสียงคาราเนี่ยเอาแต่ใครได้หมกโกมาอะดูถ้าบอกตัวดีนุปีกินนี่เนอะไอ้เนี่ยโตมาเด้อมีหนูหรือก็นกน่าคิดด้วยจ้ะอิสใครโตบอกกินนกน่าด้วยบะฮะนกถ้านกน่าสนุกมาซ้ำดอกคุณตั้งเหี้ยแล้วก็หายเหี้ยเนี่ยกันน่ะเดี๋ยวสิงางเดินเลยนะหนูโตก็ได้ถ้าบอกตัวกโตสนาเร那贵嘛是不，我儿不肯的的，我都不外的哟，先可以还是没啥可惜吧。哎呀，干嘛带着呢？能得带还有说我们的，能带着说，还等还有说，这路吧。啊是，国带着该带着给你吧。伊妈那能些，啊多不那的，马赛个咋嘛那看不给你，那我带那这里干嘛那还的？啊是，啊多人说，city cream们准备，我he们的，可给米ham那呢，个ลัก说那里不呢？ไอ้คุยมาเสียไม่ยามมาระหมอครับบัมพังงี้ยามกะลักใจน่ะเสียงบกี้ตัวไม่นึกให้เนี่ยบรันหัวให้เนี่ยตัวตะกี้เนี่ยไอ้สูนุปาคันไม่ยามให้ใกล้เนี่ยก็ให้นาริปนี่ขังกับนุปีตัวเดียไอ้สุมังไว้เสียไต่โทมาก็เสียงใครโดนขี้ตัวก็งาดอมุกเสียมากี่กว่านุปาสุมังไว้แต่ไปเลยทัวร์ก็งาเสียหันเนี่ยเสียงบิดมตัวก็อีไม้คุยนี่นะหาเอาทงยังไงตา
ꯆꯦꯡꯗꯣ ꯈꯩꯔꯣꯕ ꯌꯥꯏꯗꯅ ꯍꯣꯏ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯍꯣꯔꯦꯟ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯄꯥꯕ ꯈꯣꯏꯅꯤꯗ ꯃꯀꯣꯛꯀ ꯃꯃꯩꯒ ꯍꯥꯞꯄꯗꯣ ꯍꯥꯞꯄꯛꯀꯅꯨꯀꯣ ꯃꯇꯣꯡ ꯈꯔ ꯄꯣꯕ ꯏꯃꯥꯅ ꯈꯣꯏꯅꯤꯁꯨ ꯏꯟꯁꯥꯡ ꯌꯦꯟꯕꯗꯤ ꯌꯥꯝ ꯍꯩ ꯌꯦꯟ ꯉꯥꯅꯨ ꯊꯣꯡꯉꯒꯅ ꯃꯌꯥꯡꯂꯦꯟ ꯍꯥꯞꯄꯛꯏ ꯉꯥ ꯊꯣꯡꯉꯒꯅ ꯃꯀꯣꯛꯀ ꯃꯃꯩꯒ ꯍꯥꯞꯄꯛꯏ ꯑꯗꯨꯗꯤ ꯏꯃꯨꯡꯒꯤ ꯅꯨꯄꯥꯅꯤꯅ ꯃꯀꯣꯛꯇꯣ ꯍꯥꯞꯄꯤꯕꯩ ꯋꯥꯅꯤꯗꯅ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯥꯞꯇ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯣꯅꯥꯟꯕꯅ ꯑꯗꯨꯝꯅ ꯁꯨꯃꯥꯡꯋꯥꯏ ꯇꯩꯕꯗꯨ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯝꯕꯤ ꯆꯠꯄ ꯃꯤꯁꯤꯡꯅ ꯎꯔꯗꯨꯅ ꯉꯥꯡꯅꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯅꯣ ꯃꯤ ꯑꯃꯒꯤ ꯁꯨꯃꯥꯡꯋꯥꯏ ꯇꯩꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯔꯣ ꯑꯃꯅ ꯑꯃꯨꯛ ꯅꯠꯇꯦꯗ ꯃꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥꯗꯨꯅꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯕꯛ ꯁꯨꯍꯟꯗꯅ ꯊꯝꯂꯕꯅꯤ ꯑꯉꯛꯄ ꯃꯤ ꯉꯥꯛꯇꯅꯤꯀꯣ ꯁꯪꯁꯥꯔꯁꯤ ꯂꯩꯔꯤꯁꯦ ꯍꯩꯃꯥ ꯅꯨꯄꯥꯁꯤꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯅꯨꯄꯤ ꯃꯌꯨꯝꯁꯤ ꯂꯥꯛꯂꯒ ꯑꯁꯤꯕꯨ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯦ ꯖꯥꯠ ꯖꯥꯠꯅꯤꯗ ꯁꯩꯇ ꯍꯣ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯅ ꯀꯥꯏꯗ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯣ ꯊꯕꯛ ꯃꯐꯝꯗꯅꯦ ꯂꯩ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒꯤꯁꯤꯕꯨ ꯃꯆꯥꯅꯨꯄꯥꯗꯨ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯅꯤꯡꯉꯣꯜ ꯃꯋꯥꯁꯦ ꯌꯥꯑꯣꯡ ꯏꯜꯍꯜꯂꯒꯦ ꯍꯥꯏꯔꯤꯕ ꯖꯥꯠꯅꯣ ꯈꯪꯗꯦ ꯍꯩꯈ꯭ꯔꯕ ꯃꯃꯥ ꯃꯆꯥꯅꯤ ꯃꯃꯥꯁꯤꯁꯨꯅꯦ ꯅꯍꯥꯟꯋꯥꯏ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯃꯋꯥꯁꯤ ꯃꯄꯥꯝꯗ ꯄꯨꯔꯒ ꯂꯩꯕ ꯌꯥꯕ ꯂꯩꯔꯨꯔꯒ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯃꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯑꯁꯦ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯆꯠꯅꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯀꯅꯥꯅꯕꯨ ꯇꯧꯅꯒꯦꯕ ꯅꯤꯡꯉꯣꯜ ꯃꯋꯥꯅꯕꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯋꯥꯏ ꯇꯩꯕꯁꯤꯕꯨ ꯃꯥꯂꯦꯝꯁꯤꯗ ꯃꯥꯅꯕꯨ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯋꯥꯅꯤ ꯇꯩꯕ ꯌꯥꯗꯦ ꯍꯥꯏꯕꯕꯨꯗꯤ ꯂꯩꯇꯦ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯃꯥ ꯃꯆꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯏꯀꯟ ꯀꯟꯅ ꯂꯩꯔꯤꯗꯅ ꯑꯗꯨꯅꯦ ꯑꯁ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯍꯌꯦꯡꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯣꯏ ꯁꯥꯎꯅꯤꯅꯦ ꯅꯠꯇꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯅꯨꯄꯥ ꯁꯨꯝꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯔꯤꯕꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯀꯔꯤ ꯃꯍꯩꯕꯨ ꯄꯥꯏꯖꯥꯠꯅꯣ ꯈꯔꯕꯨꯅꯦ ꯇꯥꯛꯍꯜꯂꯨꯕ ꯌꯥꯕꯖꯥꯠꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯒꯤꯗ ꯑꯃꯨꯛ ꯇꯧꯅꯅꯕ ꯌꯥꯆꯪꯂꯛꯄꯗ ꯇꯣꯅꯥꯟꯕ ꯑꯃꯗꯤ ꯁꯥꯟꯅꯔꯦ ꯃꯈꯣꯏꯅꯤꯗꯣ ꯍꯜꯂꯛꯂꯝꯃꯤ ꯁꯥꯈꯤꯅ ꯇꯣꯅꯥꯟꯕꯕꯨ ꯀꯧꯁꯤꯜꯂꯛꯂꯝꯃꯤ ꯇꯣꯅꯥꯟꯕ ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯆꯪꯉꯝꯃꯨ ꯅꯨꯄꯥ ꯀꯨꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯐꯠꯊꯣꯛꯂꯛꯀꯗꯕꯅꯤ ꯑꯁꯤꯅ ꯑꯐꯕ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯒꯗꯧ ꯅꯠꯇꯦ ꯀꯛ ꯏꯟꯁꯤꯟꯗꯣꯏꯒꯤ ꯀꯩ ꯊꯣꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯃꯤ ꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯤꯕꯗꯨꯕу ꯀꯔꯤꯒꯤꯅꯣ ꯍꯥ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯅ ꯅꯪꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅꯔꯝꯗꯧꯔꯤꯒꯦꯕ ꯏꯃꯥ ꯂꯩꯀꯥꯏꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯊꯥꯕ ꯌꯥꯕ ꯅꯠꯇꯦꯗ ꯂꯩꯀꯥꯏꯅ ꯑꯩꯒꯤ ꯆꯦꯡ ꯆꯔꯥ ꯑꯝꯇ ꯄꯤꯕꯤꯔꯛꯄ ꯅꯠꯇꯦꯕ ꯅꯪꯒꯤ ꯅꯨꯄꯤ ꯃꯄꯥꯝꯅꯗꯤ ꯄꯤꯔꯛꯄ꯭ꯔꯥ ꯍꯥ ꯀꯔꯤ ꯄꯤꯔꯛꯏ ꯑꯁ ꯀꯥꯏꯗꯩ ꯄꯤꯔꯛꯇꯣꯏꯅꯣꯗ ꯃꯣꯏꯗꯤ ꯅꯃꯧ ꯅꯨꯄꯤ ꯑꯩꯈꯣꯏꯅꯤꯅ ꯑꯩꯈꯣꯏ ꯀꯣꯠꯇꯒꯤ ꯐꯧ ꯂꯣꯟꯅ ꯈꯥꯏꯔꯒ ꯀꯩꯅꯣ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯅ ꯑꯁ ꯑꯩ ꯆꯤꯟꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯣ ꯑꯩꯅ ꯀꯣꯠꯇ ꯐꯧ ꯃꯌꯦꯡ ꯇꯥꯏꯅ ꯈꯜꯂꯤꯁꯤꯗꯤ ꯅꯈꯣꯏ ꯅꯇꯩ ꯅꯥꯎ ꯑꯅꯤꯅ ꯍꯨꯔꯥꯟꯕꯒꯤ ꯑꯣꯏꯔꯦꯗꯅ ꯍꯥ ꯑꯁ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯇꯥꯔꯤꯕ ꯇꯞꯅ ꯉꯥꯡꯕꯤꯌꯨ ꯀꯔꯤ ꯅꯪ ꯅꯇꯨ ꯌꯥꯝ ꯀꯤꯕ꯭ꯔꯣ ꯍꯥ ꯅꯃꯥ ꯑꯩꯕꯨꯅ ꯏꯋꯥ ꯂꯧꯗꯕ ꯅꯇꯨꯕꯨꯅ ꯀꯤꯕ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯑꯗꯨꯒ ꯐꯧꯒꯁꯨ ꯍꯨꯔꯥꯜꯂꯒ ꯅꯇꯨ ꯃꯄꯥꯝꯗ ꯄꯤꯔꯤꯕꯅꯤꯅꯦ ꯍꯥ ꯂꯧ ꯂꯣꯛꯑꯝꯗꯥꯏꯗꯅ ꯅꯣꯡꯇ ꯌꯥꯎ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥ ꯊꯕꯛ ꯂꯩꯗꯅ ꯆꯠꯂꯤꯅꯤ ꯑꯩꯕꯨ ꯊꯕꯛꯇꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯀꯃꯥꯏꯅ ꯂꯧ ꯂꯣꯛꯄꯗꯨ ꯌꯥꯎ ꯂꯩꯗꯣꯏꯅꯣ ꯌꯨꯝꯒꯤ ꯊꯕꯛꯇꯗꯤ ꯃꯅꯥꯝꯇ ꯌꯥꯎꯅꯤ ꯈꯪꯗꯦꯅꯦ ꯅꯪ ꯍꯥ ꯑꯗꯨꯒ ꯅꯇꯨ ꯃꯄꯥꯝꯗꯗꯤ ꯌꯥꯝ ꯐꯔꯦꯕ ꯍꯥ ꯍꯣꯏ ꯈꯔ ꯐꯗ ꯌꯥꯗꯕ ꯍꯩ ꯐꯧ ꯍꯨꯔꯥꯟꯕ ꯃꯇꯨꯡ ꯃꯅꯥꯎ ꯀꯣꯠꯇꯒꯤ ꯐꯧ ꯍꯨꯔꯥꯟꯕꯗꯅꯦ ꯑꯩꯅꯅꯦ ꯅꯀꯣꯠꯇ ꯄꯥꯏꯌꯨ ꯍꯥꯏꯗꯅ ꯁꯥꯛ ꯁꯣꯟꯒꯗꯕꯅꯤ ꯅꯪ ꯈꯪꯉꯨ ꯅꯪ ꯏꯃꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯑꯩꯅ ꯁꯣꯝꯗꯩ ꯈꯔ ꯄꯤꯗ꯭ꯔꯗꯤ ꯏꯅꯦꯝꯕꯣꯛ ꯀꯩ ꯀꯨꯕꯣꯛꯀꯗꯣ ꯆꯔꯥ ꯍꯦꯟꯅ ꯁꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯍꯦꯟꯒꯦꯔꯥ ꯁꯤꯒꯦꯔꯥ ꯑꯗꯨꯗ ꯑꯩ ꯈꯪꯗꯦ ꯍꯦꯛ ꯍꯨꯔꯥꯜꯂꯝꯕꯗꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯍꯦ ꯅꯈꯨꯠꯇꯣ ꯕꯗꯥ ꯄꯠꯀꯗꯧꯅꯤ ꯅꯪ ꯏꯃꯥ ꯍꯨꯔꯥꯟꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯄꯤꯒꯦ ꯍꯥꯏꯔꯁꯨ ꯏꯃꯥꯅ ꯀꯩꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯨꯔꯥꯜꯂꯒ ꯄꯤꯕ ꯇꯥꯕꯅꯤ ꯑꯣ ꯄꯤꯅꯤꯡꯉꯗꯤꯅꯦ ꯊꯕꯛ ꯁꯨꯋꯣ ꯁꯦꯜ ꯇꯥꯜꯂꯣ ꯑꯗꯨꯒ ꯄꯤꯅꯤꯡꯕꯗꯣ ꯂꯩꯔꯒ ꯄꯤꯌꯨ ꯍꯧꯖꯤꯛ ꯀꯣꯠ ꯊꯥꯛꯂꯤ ꯐꯧꯁꯤꯡꯁꯤꯗꯤꯅꯦ ꯅꯈꯣꯏ ꯅꯄꯥꯒꯤ ꯃꯔꯜ ꯈꯪꯂꯕ꯭ꯔꯥ ꯍꯅꯨꯕꯁꯤꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯏꯃꯥ ꯑꯩꯁꯨ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯆꯥꯅꯤ ꯀꯩ ꯑꯗꯨꯅ ꯄꯥꯕꯒꯤ ꯃꯔꯜꯁꯦ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯅꯪꯕꯨ ꯅꯈꯣꯏ ꯅꯄꯥꯒꯤ ꯃꯆꯥꯔꯅꯦ ꯑꯩꯗꯤ ꯅꯪꯁꯦ ꯅꯣꯏ ꯅꯅꯦꯝꯕꯣꯛꯅ ꯄꯣꯛꯄꯕꯨ ꯃꯥꯜꯂꯤꯗ ꯀꯩꯅꯣ ꯏꯃꯥꯅ ꯄꯣꯛꯂꯤꯕꯩꯕꯨ ꯏꯅꯦꯝꯕꯣꯛꯅ ꯄꯣꯛꯄ ꯃꯥꯜꯂꯤ ꯏꯃꯥ ꯏꯅꯦꯝꯕꯣꯛꯅ ꯄꯣꯛꯂꯤꯗꯤ ꯅꯃꯧ ꯅꯨꯄꯤ ꯁꯅꯥꯔꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯉꯥꯎꯔꯕꯨ ꯀꯩꯅꯣ ꯁꯅꯥꯔꯩꯒꯤ ꯃꯧꯄ꯭ꯋꯥ ꯏꯕꯨꯡꯉꯣꯅ ꯃꯁꯤꯒꯤ ꯅꯨꯄꯥꯕꯨ ꯃꯈꯣꯏ ꯌꯨꯝꯗ ꯀꯧꯗꯨꯅ ꯊꯕꯛ ꯁꯤꯖꯤꯟꯅꯕꯒꯤ ꯃꯃꯥ ꯃꯌꯨꯝꯗ ꯀꯟꯅ ꯉꯥꯡꯂꯤ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣꯃꯅꯦ ꯑꯝꯇ ꯅꯪ ꯂꯩꯇ꯭ꯔꯒꯅꯦ ꯋꯥꯏ ꯈꯔ ꯁꯪꯉꯤ ꯅꯪ ꯍꯦꯛ ꯂꯩꯔꯗꯤꯅꯦ ꯁꯪꯗꯅ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕ ꯃꯤꯗꯧꯅ ꯉꯥꯡꯕꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯉꯥꯡꯗꯅꯕ ꯊꯕꯛ ꯇꯧꯅꯤ ꯑꯩꯁꯨ ꯀꯩꯁꯨ ꯉꯥꯡꯉꯣꯏꯕ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯃꯗꯧꯅ ꯊꯕꯛ ꯁꯤꯖꯤꯟꯅꯕꯁꯤꯕꯨ ꯀꯅꯥ ꯍꯧꯅꯒꯦ ꯃꯥꯕꯨ ꯑꯇꯣꯞꯄ ꯃꯤꯔꯣ ꯏꯆꯥꯅꯨꯄꯤ ꯂꯧꯔꯤꯕ ꯏꯌꯥꯅꯦ ꯏꯌꯥꯗꯨꯗ ꯁꯨꯍꯟꯅꯤꯡꯕ ꯊꯕꯛ ꯁꯨꯍꯟꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯃꯥ ꯅꯪꯒꯤꯗꯨꯒꯤ ꯅꯔꯝ ꯆꯠꯇꯨ ꯅꯠꯇ꯭ꯔꯣ
ꯄꯥꯕꯁꯨ ꯅꯈꯣꯏꯅ ꯄꯥꯝꯅ ꯄꯨꯔꯒ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯤꯖꯤꯟꯅꯔꯒ ꯍꯟꯅꯨꯔꯒ ꯇꯥꯟꯊꯣꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯁꯤꯗꯁꯨ ꯇꯧꯒꯦ ꯍꯥꯏꯔꯣ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯃꯆꯤꯜꯂꯁꯦ ꯍꯦ ꯅꯪꯅ ꯀꯩ ꯈꯪꯉꯤ ꯍꯥ ꯑꯗꯨꯗꯤ ꯑꯩ ꯅꯠꯇꯦꯅꯦ ꯅꯈꯣꯏ ꯃꯥꯃꯗꯣ ꯃꯇꯨꯅ ꯉꯝꯕꯗꯣ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯄꯥꯕꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯃꯥꯃ ꯂꯩꯅ ꯏꯃꯥ ꯂꯩꯕ ꯆꯠꯂꯕꯗꯤ ꯑꯗꯨꯝ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯇꯥꯕꯅꯤ ꯀꯩ ꯌꯥꯝ ꯈꯪꯉꯦ ꯍꯩꯔꯦ ꯍꯥ ꯅꯪ ꯃꯉꯥꯏꯔꯦꯕ ꯈꯪꯉꯤ ꯅꯆꯥꯅꯨꯄꯤꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯅꯦꯝ ꯃꯀꯨ ꯁꯦꯕꯥ ꯇꯧꯅꯤꯡꯗꯗꯅ ꯌꯨꯝꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯛꯄꯗꯨꯅ ꯏꯃꯥꯅ ꯉꯥꯡꯒꯦ ꯍꯥꯏꯗ꯭ꯔꯒ ꯍꯔꯥꯎꯗꯅ ꯏꯕꯥꯏꯗ ꯑꯣꯏꯅ ꯊꯕꯛ ꯁꯤꯖꯤꯟꯅ ꯂꯩꯔꯅꯤ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯇꯣ ꯐꯠꯇꯤꯌꯦ ꯈꯪꯉꯕꯣ ꯃꯆꯥ ꯃꯧ ꯅꯨꯡꯁꯤꯕ ꯈꯪꯗꯦ ꯑꯗꯨꯅꯅꯦ ꯃꯆꯥ ꯃꯧꯅ ꯁꯦꯕꯥ ꯇꯧꯅꯤꯡꯗ꯭ꯔꯤꯗꯣ ꯏꯃꯥ ꯃꯉꯥꯏꯔꯦꯅꯦ ꯍꯧꯖꯤꯛꯇ ꯐꯔꯤꯁꯦ ꯍꯣ ꯐꯩꯌꯦ ꯐꯩ ꯑꯩꯈꯣꯏꯗꯤ ꯐꯩ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯏꯕꯥꯏꯗꯣ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇ꯭ꯔꯒꯗꯤ ꯊꯣꯛꯇꯕꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯀꯣ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯌꯨꯝ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯗꯕ ꯃꯥꯅ ꯑꯆꯨꯝꯕꯒ ꯁꯥꯗꯅ ꯉꯥꯡꯂꯤꯅꯦꯕ ꯑꯆꯨꯝꯕ ꯁꯥꯔꯒ ꯉꯥꯡꯕ ꯅꯠꯇꯦꯅꯤ ꯏꯃꯥ ꯆꯠꯅꯕꯤꯗꯨꯅꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯆꯠꯅꯕꯤ ꯆꯠꯇꯕ ꯏꯃꯥ ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯣ ꯁꯥꯈꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯕꯨꯙꯤꯁꯨ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯃꯥ ꯅꯪꯕꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯈꯔ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯊꯣꯛꯎ ꯌꯥꯗ꯭ꯔꯣ ꯂꯣꯏꯅ ꯃꯥꯡꯗꯅ ꯇꯣꯛꯄ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯆꯥꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯌꯣꯟꯁꯤꯔ ꯈꯜꯂꯝꯕꯅꯤ ꯍꯣꯡꯃꯟꯕꯁꯤꯗ ꯇꯜꯂꯕ ꯐꯅꯕ ꯍꯣꯠꯅꯕꯗꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯤꯕ ꯐꯔꯀꯥꯟꯗꯅ ꯌꯣꯟꯕ ꯋꯥꯔꯤꯕ ꯑꯗꯨꯗꯅꯦ ꯁꯥꯎꯅꯤꯡꯂꯕ ꯑꯩꯁꯨ ꯑꯗꯨꯕꯨꯗꯤ ꯃꯇꯝꯒꯤ ꯏꯟꯁꯥꯡꯅꯤꯗꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯈꯔ ꯂꯣꯏꯅ ꯍꯧꯅꯕꯅꯤꯅ ꯍꯦꯛꯇ ꯍꯣꯡꯂꯕꯅꯤꯅꯦ ꯑꯗꯨꯕꯨ ꯄꯠꯂꯒ ꯃꯥꯡꯕꯗꯣ ꯄꯥꯝꯃꯣꯏ ꯍꯣꯡꯂꯕꯁꯨ ꯍꯣꯡꯅ ꯈꯔ ꯌꯣꯟꯊꯣꯛ ꯉꯥꯔꯧꯗ ꯂꯩꯔꯕꯁꯨ ꯀꯥꯟꯅꯩꯗꯅ ꯍꯣꯏ ꯍꯌꯦꯡ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯌꯣꯜꯂꯨꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯃꯄꯥ ꯑꯗꯣ ꯏꯆꯥ ꯏꯃꯧꯁꯤꯅ ꯀꯝꯗꯧꯁꯦꯕ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯊꯕꯛ ꯍꯥꯏꯔ ꯁꯨꯛꯆꯠ ꯆꯠꯄ ꯎꯗꯦ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯅꯍꯥꯟꯁꯨ ꯁꯅꯥꯔꯩꯍꯣꯏꯒꯤ ꯈꯨꯜꯗꯒꯤ ꯑꯩꯒꯤ ꯏꯇꯥꯎꯇꯣꯝꯕꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨꯅ ꯍꯥꯏꯔꯛꯏꯕꯅꯤꯅꯦ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯅ ꯑꯩ ꯃꯥꯏꯒꯁꯦ ꯊꯥꯡꯒꯠꯂꯒ ꯂꯦꯞꯄ ꯉꯝꯕ ꯅꯠꯇꯦꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯉꯣꯟꯗꯁꯨ ꯍꯪꯂꯛꯄ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯈꯣꯏ ꯅꯆꯥꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩ ꯈꯨꯝꯐꯝꯒ ꯈꯪꯕ ꯅꯠꯇꯦꯗ ꯑꯗꯨꯒꯅꯦ ꯃꯄꯥ ꯅꯨꯄꯤ ꯃꯌꯨꯝꯗꯒꯅꯦ ꯊꯕꯛꯀꯁꯦ ꯈꯨꯠꯁꯨ ꯑꯃꯅꯦꯌꯦ ꯇꯧꯔꯝꯅꯤ ꯌꯨꯝꯗꯅ ꯊꯕꯛ ꯃꯅꯥꯝꯇ ꯁꯨ ꯍꯥꯏꯕꯗ ꯍꯣꯏ ꯍꯥꯏꯔꯒꯅꯦ ꯁꯨꯗꯅ ꯇꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨꯗꯤ ꯅꯨꯡꯁꯤꯗꯤꯌꯦ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛ ꯃꯇꯨꯅ ꯍꯦꯜꯂꯦ ꯑꯩꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯈꯜꯂꯨꯔꯒ ꯈꯜꯂꯔꯣꯏ ꯍꯥꯏꯗꯅꯅꯦ ꯈꯟꯗꯕ ꯇꯝꯂꯕꯅꯤ ꯃꯃꯥ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯅꯆꯥꯅꯨꯄꯥꯁꯤ ꯉꯥ ꯑꯆꯧꯕ ꯑꯃꯒ ꯂꯩꯔꯒ ꯄꯨꯔꯛꯏꯅꯦ ꯐꯔꯦꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯔꯁꯤ ꯍꯥꯏ ꯅꯨꯄꯤ ꯃꯌꯨꯝꯗ ꯄꯨꯅꯕ ꯂꯩꯔꯛꯄ ꯑꯣꯏꯔꯝꯗꯅꯅꯦ ꯃꯄꯥ ꯏꯄꯥꯒꯤ ꯇꯣꯅꯥꯟꯕ ꯉꯥꯗꯨꯗꯤ ꯆꯥꯎꯔꯦꯍꯦ ꯁꯦꯜꯗꯤ ꯇꯥꯡꯉꯝꯃꯅꯤ ꯍꯥꯎꯁꯨ ꯑꯣꯈꯛ ꯍꯥꯎꯔꯅꯤꯅꯦ ꯍꯣꯏ ꯄꯥꯕ ꯁꯦꯜꯕꯨꯗꯤ ꯇꯥꯡꯉꯤ ꯑꯩꯒꯤ ꯉꯁꯤ ꯁꯦꯜ ꯐꯪꯕ ꯑꯗꯨꯗ ꯁꯤꯃ ꯂꯩꯔꯛꯏꯅꯤ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯃꯥꯗ ꯍꯥꯎꯅ ꯊꯣꯡꯍꯜꯂꯒꯅꯦ ꯆꯥꯔꯁꯤꯅꯦ ꯍꯥ ꯄꯥꯕ ꯁꯤꯗꯤ ꯁꯅꯥꯔꯩ ꯍꯣꯏꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯏꯃꯥꯅ ꯆꯥꯅꯤꯡꯉꯦꯅ ꯂꯩꯔꯛꯄꯅꯤ ꯄꯥꯕꯁꯨ ꯆꯥꯅꯤꯡꯉꯗꯤ ꯏꯃꯥꯗ ꯂꯩꯍꯟꯁꯤ ꯄꯥꯕ ꯀꯔꯤ ꯍꯩ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜ ꯅꯪꯕꯨ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯆꯥꯎꯅ ꯌꯣꯛꯂꯛꯂꯤꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ ꯍꯥ ꯑꯁꯨꯛ ꯐꯠꯇꯕ ꯏꯆꯥꯁꯤꯕꯨ ꯀꯩꯅꯣ ꯏꯃꯥꯅ ꯑꯩꯕꯨ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯐꯠꯇꯦ ꯍꯥꯏꯁꯤꯕꯨ ꯑꯩꯅ ꯏꯃꯥ ꯍꯣꯏꯗ ꯀꯩꯗꯧꯔꯒꯦ ꯀꯩ ꯇꯧꯗꯅꯤ ꯍꯥ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯆꯥꯎꯅ ꯌꯣꯛꯂꯛꯂꯒ ꯅꯪꯅ ꯅꯃꯥ ꯅꯄꯥ ꯅꯨꯡꯁꯤꯕꯁꯨ ꯈꯪꯗꯕ ꯅꯇꯨ ꯃꯄꯥꯝꯗ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯎꯕ ꯏꯃꯥ ꯉꯥꯎꯕ ꯅꯠꯇꯦꯕ ꯃꯤ ꯂꯩꯇꯕꯗꯨꯗ ꯇꯧꯗ ꯌꯥꯗꯗꯨꯅ ꯇꯧꯕꯩ ꯋꯥꯅꯤ ꯌꯨꯝꯁꯤꯗꯗꯤ ꯀꯅꯥ ꯂꯩꯕ ꯍꯥ ꯀꯅꯥ ꯂꯩꯒꯦꯕ ꯅꯪ ꯑꯇꯣꯝꯇ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤꯁꯨ ꯇꯣꯡꯃꯇ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯆꯥꯛ ꯆꯔꯥꯛꯇ ꯊꯣꯡꯗꯨꯅ ꯄꯤꯖꯈ꯭ꯔꯕ꯭ꯔꯥ ꯈꯨꯝꯃꯣ ꯏꯃꯥ ꯍꯣꯏ ꯉꯝꯃꯤꯅ ꯇꯧꯕꯅꯤ ꯍꯌꯦꯡ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯊꯣꯡꯖꯅꯤꯗ ꯌꯥꯔꯦ ꯇꯣꯅꯥꯟꯕ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯣ ꯃꯃꯥ ꯅꯪꯁꯨ ꯃꯈꯥ ꯇꯥꯔꯨꯅꯨꯀꯣ ꯇꯣꯅꯥꯟꯕꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯃꯁꯥꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯇꯣꯅꯥꯟꯕꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯄꯥ ꯉꯥꯗꯣ ꯌꯨꯝꯗ ꯑꯃꯨꯛ ꯁꯦꯝꯅꯒꯗꯧꯕꯒꯤ ꯃꯍꯨꯠꯇ ꯁꯤꯗ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄꯤꯔꯨꯗꯅ ꯑꯗꯨꯒ ꯄꯨꯈ꯭ꯔꯁꯦ ꯑꯗꯨꯗꯤ ꯑꯁꯦꯡꯕꯗꯣ ꯃꯇꯣꯡ 4-5ꯗꯪ ꯏꯃꯥꯒ ꯄꯥꯕꯒꯤ ꯊꯝꯕꯤꯔꯝꯁꯤꯔꯥ ꯀꯩꯒꯤ ꯊꯝꯗꯣꯏꯅꯣ ꯍꯥꯏꯁꯦ ꯍꯥ ꯀꯩꯗꯧꯕꯩ ꯊꯝꯗꯣꯏꯅꯣꯕ ꯃꯣꯏꯁꯨꯅꯦ ꯆꯥꯅꯤꯡꯂꯒꯅꯦ ꯂꯩꯔꯒ ꯆꯥꯖꯁꯅꯤ ꯈꯪꯉꯕ ꯑꯁ ꯍꯦꯛꯇ ꯁꯥꯎꯒꯜꯂꯤ ꯁꯨꯝ ꯍꯥꯏꯕꯗꯤ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕ ꯑꯩꯈꯣꯏꯅꯤ ꯈꯜꯂꯤꯕ ꯅꯪꯉꯣꯟꯗ ꯂꯨꯟ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯇꯧꯕ꯭ꯔꯥ ꯇꯧꯗꯦ ꯑꯗꯨꯅꯕꯨ ꯏꯃꯥꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗ ꯑꯩꯅ ꯆꯦꯜꯂꯒ ꯂꯩꯔꯨꯁꯤꯅꯤ ꯄꯤꯅꯕ ꯍꯥꯏꯗꯅ ꯊꯕꯛ ꯆꯠꯀꯗꯕꯗꯣ ꯆꯠꯇꯕꯤꯗ ꯋꯥꯏ ꯁꯤꯠꯇꯅ ꯇꯩꯗꯅ ꯑꯗꯨꯝ ꯇꯧꯔꯤꯗꯨꯅꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗ ꯏꯜꯂꯣꯕ ꯍꯌꯦꯡ ꯋꯥꯏꯅꯦ ꯑꯣꯏꯖꯕ ꯃꯌꯥꯝ ꯑꯃ ꯐꯪꯗꯣꯏꯅꯤ ꯈꯪꯉꯕꯣ ꯑꯗꯨꯝ ꯏꯜꯂꯒ ꯂꯩꯔꯤꯁꯤꯗ ꯅꯣꯡꯃꯁꯨ ꯃꯦꯝ ꯑꯗꯨ ꯃꯆꯥꯒ ꯃꯌꯥꯒ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ
ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯏꯌꯥ ꯇꯣꯉꯥꯟꯕꯗꯣ ꯉꯁꯤꯗꯤ ꯌꯧꯔꯛꯇ꯭ꯔꯦ ꯊꯕꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯀꯥꯟꯁꯤꯗ ꯉꯥꯡꯉꯤꯁꯤ ꯇꯥꯅꯤꯡꯗꯕꯅꯅꯦ ꯑꯩꯗ ꯅꯥꯀꯣꯡꯒꯁꯤ ꯐꯨꯟꯈ꯭ꯔꯕꯗꯤ ꯋꯥꯏ ꯑꯃ ꯁꯪꯗꯧꯅꯤ ꯇꯥꯅꯤꯡꯗꯦꯗꯤ ꯍꯥꯏꯅꯤꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯃꯅꯥꯝꯅ ꯁꯨꯗꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯥꯡꯒꯣꯜꯗꯨꯗ ꯈꯤꯜꯂꯒ ꯐꯝꯕ ꯐꯪꯖꯔꯤꯗꯣ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ ꯑꯩꯅ ꯐꯝꯂꯤꯕꯁꯤꯗꯤ ꯊꯥꯏꯅ ꯑꯩꯁꯦ ꯁꯨꯕ ꯌꯥꯕ ꯁꯨꯔꯦ ꯍꯥꯏꯗꯅ ꯄꯣꯊꯥꯕꯒꯤ ꯋꯥꯅꯤꯅꯦ ꯀꯣ ꯈꯪꯉꯦ ꯂꯣꯏꯅ ꯈꯪꯉꯦ ꯀꯔꯤꯕꯨ ꯁꯨꯗꯅ ꯁꯨꯔꯤꯗꯨꯗꯤ ꯅꯈꯣꯏꯅ ꯄꯥꯝꯗ ꯅꯪꯒ ꯃꯥꯟꯅꯕ ꯅꯪꯒꯤ ꯅꯃꯥꯗꯨꯅ ꯅꯣꯏꯅ ꯆꯥꯕꯒꯤ ꯀꯣꯟ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯐꯦꯡꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯖꯕꯒꯤꯅꯤ ꯀꯩꯅꯣ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯊꯧꯗꯥꯗꯧꯔꯤꯒꯦ ꯀꯔꯤ ꯇꯧꯍꯟꯗꯧꯔꯤꯒꯦꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯅ ꯍꯥꯏꯕꯗ ꯄꯪꯊꯕꯒꯤ ꯌꯥꯈꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯈꯣꯏꯅ ꯃꯥꯅ ꯆꯥ ꯍꯤꯡꯅ ꯐꯨꯡꯂꯝꯒꯗꯧꯅꯤꯍꯦ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯨꯡꯁꯤꯕ ꯋꯥ ꯑꯃꯠꯇꯅꯦ ꯅꯣꯡꯊꯦꯛ ꯉꯥꯡꯗꯦ ꯇꯣꯅꯥꯟꯕꯅ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ ꯏꯃꯥꯕꯨ ꯍꯛꯆꯥꯡ ꯉꯝꯗꯦꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯑꯩ ꯑꯃꯥꯏꯕ ꯀꯧꯖꯔꯨꯆꯣꯔꯥ ꯁꯅꯥꯔꯩꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯤꯅ ꯑꯃꯨꯛ ꯁꯨꯛꯇꯣꯛꯇ ꯂꯩꯔꯝꯃꯤꯁꯤꯅ ꯑꯗꯨꯝ ꯍꯦꯛ ꯈꯠꯅꯔꯒ ꯂꯩꯔꯕ ꯈꯪꯗꯦ ꯑꯋꯣꯏꯕ ꯇꯣꯅꯥꯟꯕ ꯉꯁꯤꯗꯤꯅꯦ ꯊꯕꯛ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯆꯥꯅꯨꯄꯤꯒꯅꯦ ꯅꯈꯣꯏꯅꯤ ꯍꯜꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨ ꯀꯩ ꯂꯩꯒꯦ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ ꯏꯃꯥ ꯏꯆꯥ ꯉꯁꯤꯗꯤꯅꯦ ꯀꯩꯊꯦꯜ ꯀꯥꯔꯨꯒꯦ ꯅꯪ ꯆꯥꯛꯀꯁꯦ ꯈꯔ ꯊꯣꯡꯗꯣꯛꯑꯝꯃꯣ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯀꯥꯗꯨꯒꯅꯦ ꯋꯥ ꯑꯃꯨꯛꯇ ꯇꯩꯊꯣꯛꯑꯝꯃꯣ ꯑꯇꯩꯗꯤ ꯏꯃꯥ ꯍꯜꯂꯛꯂꯒ ꯍꯥꯏꯔꯒꯦ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯪ ꯏꯃꯥꯅ ꯍꯥꯏꯁꯤ ꯇꯧꯔꯝꯃꯣꯀꯣ ꯑꯩꯈꯣꯏ ꯍꯜꯂꯛꯄꯗ ꯂꯣꯏꯔꯝꯃꯣꯕ ꯍꯣꯏ ꯅꯨꯄꯤ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨꯀꯣ ꯅꯈꯣꯏ ꯄꯥꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯕ ꯌꯧꯗꯦꯕ ꯄꯥꯕꯕꯨ ꯀꯩꯗꯧꯒꯦ ꯃꯁꯥꯒꯤ ꯄꯪꯉꯥꯡꯗ ꯉꯥꯡꯖꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯑꯃꯗꯤ ꯃꯦꯝ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯇꯣꯅꯥꯟꯕꯅ ꯀꯥꯋꯥꯏ ꯇꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯍꯜꯗꯨ ꯆꯪꯂꯛꯂꯝꯃꯤ ꯍꯩꯃꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯨꯄꯤ ꯆꯦꯜꯂꯕ꯭ꯔꯅꯦ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯕꯥꯕꯥ ꯏꯆꯦꯟꯒꯤ ꯅꯨꯄꯤ ꯅꯠꯇꯤꯌꯦ ꯑꯩꯅꯦ ꯅꯌꯥ ꯅꯨꯄꯥꯅꯤ ꯀꯔꯤ ꯏꯌꯥ ꯅꯨꯄꯥꯅꯤ ꯏꯌꯥ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯆꯦꯜꯂꯛꯄꯗꯨꯔꯥ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯃꯕ ꯐꯥꯒꯤ ꯇꯧꯒꯟꯈꯤꯕꯁꯤꯅ ꯇꯣꯅꯥꯟꯕ ꯏꯕꯣ ꯅꯪꯅ ꯍꯤꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯗ ꯅꯨꯡꯉꯥꯏꯗꯨꯅ ꯍꯤꯡꯂꯤꯕꯅꯣ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯁꯨꯔꯨ ꯁꯨꯔꯨ ꯏꯟꯅꯔꯒ ꯍꯤꯡꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ ꯍꯣꯏ ꯁꯤꯅ ꯈꯔ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯃꯨꯛ ꯏꯜꯍꯧꯗ꯭ꯔꯗꯤ ꯏꯁꯧ ꯍꯦꯛ ꯂꯥꯡꯕꯗ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯐꯪꯗꯦꯕ ꯅꯪꯒꯤ ꯋꯥꯗꯨꯁꯨ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯅꯪꯕꯨ ꯅꯌꯨꯝꯗꯗꯤ ꯀꯔꯤ ꯀꯔꯤ ꯊꯕꯛꯀ ꯁꯨꯒꯦꯅꯦ ꯀꯔꯤꯁꯨ ꯁꯨꯗꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩ ꯏꯇꯣꯝꯇ ꯂꯥꯏꯗ ꯅꯤꯔꯒ ꯄꯣꯛꯏ ꯍꯥꯏ ꯑꯗꯨꯅ ꯅꯥꯟꯅ ꯊꯝꯃꯦ ꯍꯥꯏ ꯑꯗꯨꯒꯤ ꯃꯤꯡ ꯐꯥꯎꯕ ꯇꯣꯅꯥꯟꯕ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯅꯈꯣꯏꯒꯤ ꯏꯕꯥꯏꯒ ꯏꯆꯦꯒꯗꯨꯅ ꯅꯪ ꯅꯤꯔꯤꯕ ꯂꯥꯏꯗꯨꯕꯨ ꯀꯔꯝꯕ ꯂꯥꯏ ꯑꯣꯏꯕꯖꯥꯠꯅꯣꯅꯦ ꯅꯨꯄꯤꯅ ꯌꯥꯝ ꯊꯤꯅ ꯉꯝꯕ ꯂꯥꯏꯒ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤꯗ ꯕꯥꯕꯥ ꯑꯩ ꯋꯥꯏ ꯇꯩꯕꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯖꯒꯦ ꯃꯣꯏ ꯍꯜꯂꯛꯄꯗ ꯂꯣꯏꯗ꯭ꯔꯗꯤ ꯁꯅꯥꯔꯩ ꯑꯩꯁꯦ ꯑꯃꯨꯛ ꯆꯩꯗꯣꯏꯅꯤ ꯇꯩꯌꯨꯅꯦ ꯑꯗꯨ ꯅꯪꯕꯨ ꯁꯅꯥꯔꯩꯁꯦ ꯀꯌꯥꯃꯨꯛ ꯌꯦꯛꯀꯤ ꯕꯥꯕꯥ ꯀꯤꯕꯩ ꯋꯥꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯤꯕ ꯃꯥꯂꯦꯝꯁꯤꯗ ꯑꯝꯇ ꯂꯩꯇꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯦ ꯁꯅꯥꯔꯩꯅꯤ ꯍꯩ ꯅꯪꯅ ꯍꯣꯔꯦꯟ ꯅꯌꯨꯝꯗ ꯍꯟꯈꯤꯕꯗ ꯑꯩꯈꯣই ꯁꯪꯒꯣꯜꯗꯅꯦ ꯊꯧꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯄꯨꯔꯒ ꯍꯟꯈꯣ ꯀꯩꯒꯤꯅꯣ ꯄꯥꯕ ꯁꯟ ꯐꯥꯔꯛꯀꯗꯕꯒ ꯂꯩꯕ꯭ꯔꯣ ꯅꯠꯇꯦꯗ ꯊꯧꯔꯤꯗꯨ ꯄꯨꯔꯒ ꯅꯪ ꯍꯣꯔꯦꯟ ꯌꯥꯜꯂꯒ ꯁꯤꯖꯔꯨꯁꯨ ꯍꯥꯏꯕꯅꯤꯗ ꯑꯁ ꯀꯩꯅꯣ ꯑꯁ ꯍꯥꯏꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥ ꯑꯣꯏꯔꯒ ꯅꯄꯨꯟꯁꯤꯗꯣ ꯅꯨꯄꯥ ꯊꯣꯛ ꯏꯪꯕ ꯉꯝꯗꯕ ꯅꯪꯕꯨꯗꯤ ꯍꯩ ꯁꯤꯖꯈꯤꯕꯅ ꯐꯠꯇ꯭ꯔꯣ ꯏꯁ ꯄꯥꯕꯁꯨ ꯏꯃꯥꯅ ꯉꯝꯃꯤꯗꯨꯗꯤ ꯅꯍꯥꯟꯁꯨ ꯏꯃꯥꯅ ꯄꯥꯕꯗ ꯆꯣꯡꯁꯤꯜꯂꯒ ꯁꯝꯐꯣꯏꯕꯗꯣ ꯑꯩ ꯐꯛꯂꯥꯡ ꯃꯔꯨꯝꯗꯒꯤ ꯎꯍꯧꯏ ꯍꯩ ꯑꯗꯨꯗꯤ ꯑꯩꯅ ꯅꯃꯥꯁꯦ ꯍꯧꯖꯤꯛ ꯍꯟꯅꯨꯔꯛꯑꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯁꯨꯝ ꯈꯨꯠ ꯍꯟꯕꯤꯗꯕꯅꯤꯗ ꯕꯥꯕꯥ ꯑꯩꯁꯨ ꯁꯅꯥꯔꯩꯗꯒꯤ ꯑꯩꯅ ꯉꯝꯂꯨꯔꯒ ꯃꯄꯥꯝꯗ ꯍꯟꯈꯤꯗ꯭ꯔꯥ ꯈꯟꯕꯒꯤ ꯃꯥꯅ ꯉꯝꯍꯜꯂꯤꯅꯤ ꯁꯛꯇ ꯑꯁꯤꯒ ꯅꯨꯄꯤꯅ ꯉꯝꯕꯁꯤꯗꯤ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯍꯜꯁꯨ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯅꯥꯟꯕꯁꯨ ꯃꯆꯤꯟꯗ ꯑꯃꯨꯛ ꯁꯣꯜꯂꯤ ꯑꯩꯉꯣꯟꯗꯒ ꯅꯨꯄꯤꯅ ꯉꯝꯃꯤꯅ ꯍꯥꯏꯔꯤ ꯃꯁꯥꯗ ꯍꯦꯛ ꯌꯦꯡꯗꯅ ꯑꯩꯕꯨ ꯁꯨꯛ ꯏꯀꯥꯏ ꯄꯤꯕ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯕ ꯅꯨꯃꯤꯠꯇꯨ ꯇꯣꯅꯥꯟꯕ ꯃꯀꯨꯕꯣꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯣꯅꯥꯟꯕꯒꯤ ꯃꯄꯥ ꯕꯨꯙꯤꯗꯨ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯈꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯇꯣꯅꯥꯟꯕ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯧ ꯂꯥꯎꯅꯦ ꯀꯧꯔꯤꯑꯦꯕꯨ ꯃꯁꯤꯅ ꯀꯔꯤꯃꯨꯛ ꯍꯥꯏꯗꯣꯏꯖꯥꯠꯅꯣ ꯈꯪꯗꯦ ꯑꯐꯕ ꯋꯥꯗꯤꯅꯦ ꯑꯝꯇ ꯍꯥꯏꯔꯣꯏ ꯅꯣꯡꯃꯇ ꯑꯁꯦꯡꯕ ꯀꯔꯤꯃꯨꯛ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯇꯜꯂꯤꯗꯩꯗꯤ ꯇꯣꯅꯥꯟꯕ ꯍꯩ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯃꯅꯥꯁꯤ ꯄꯪꯂꯕ꯭ꯔꯥ ꯄꯪꯁꯤꯟꯅꯩꯔ ꯀꯔꯤꯅꯣ ꯀꯩꯗꯧꯔꯤꯒꯤ ꯃꯥ ꯄꯪꯀꯧꯗ ꯀꯧꯏ ꯑꯝꯇ ꯄꯣꯊꯥꯕꯒꯨꯝ ꯈꯪꯗꯦꯕ ꯍꯩ ꯅꯪ ꯄꯣꯊꯥꯕꯒ ꯂꯩꯔꯤꯅꯦ ꯅꯄꯥꯁꯦ ꯉꯁꯥꯏꯗꯒꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯦ ꯅꯪ ꯑꯃꯥꯏꯕ ꯑꯝꯇ ꯀꯧꯔꯣ ꯂꯥꯎꯅꯦ ꯄꯥꯕꯕꯨ ꯀꯩ ꯑꯣꯏꯅ ꯉꯝꯗꯦ ꯍꯥꯏꯅꯣ ꯏꯃꯥ
ꯃꯕꯨꯛ ꯅꯥꯏ ꯍꯥꯏꯗꯅ ꯉꯔꯥꯡꯗꯒꯤ ꯂꯥꯎ ꯈꯣꯡꯂꯤ ꯃꯌꯥꯝꯁꯦ ꯅꯪꯗꯤ ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯇꯥꯔꯝꯃꯔꯣꯏꯅꯦ ꯍꯥ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯁꯨ ꯉꯔꯥꯡꯗꯒꯤ ꯍꯥꯏꯔꯕꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯇ꯭ꯔꯣ ꯍꯥꯏꯔꯛꯇꯦꯗ ꯀꯩ ꯆꯠꯁꯤꯜꯂꯨꯒꯦ ꯀꯃꯥꯏꯅ ꯇꯧꯕꯗꯤ ꯇꯧꯔꯛꯏꯅꯣꯕ ꯄꯥꯕꯩꯁꯤꯕꯨ ꯏꯃꯥ ꯍꯥꯏꯔꯛꯑꯣꯏ ꯅꯄꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯗ ꯂꯩꯔꯤꯕꯁꯦ ꯉꯔꯥꯡꯅ ꯑꯃꯥꯏꯕ ꯃꯆꯥꯇꯨꯅ ꯀꯧꯔꯕꯗꯤ ꯉꯁꯥꯏꯅꯅꯦ ꯏꯪꯅ ꯂꯩꯔꯗꯕꯅꯦꯕ ꯑꯗꯨꯕꯨꯅꯦ ꯅꯈꯣꯏ ꯂꯩꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯍꯥ ꯃꯁꯦ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯏꯆꯥ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯁꯦ ꯃꯥ ꯑꯃꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯧꯔꯒꯦ ꯁꯅꯥꯔꯩꯅ ꯅꯨꯄꯥ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣꯃꯣ ꯄꯥꯕ ꯃꯆꯥ ꯉꯝꯗꯦ ꯅꯪ ꯉꯔꯥꯡꯗꯤ ꯈꯪꯂꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯅꯦ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯈꯤꯒꯦ ꯑꯦ ꯀꯩꯒꯤ ꯍꯥꯏꯗꯣꯏꯕ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯈꯣꯏ ꯅꯃꯥꯁꯤꯅ ꯍꯥꯏꯔꯒ ꯅꯪ ꯍꯧꯖꯤꯛ ꯈꯪꯉꯁꯤꯗꯤ ꯌꯥꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯝꯗꯥꯏꯗꯅꯦ ꯄꯪꯉꯥꯗ ꯉꯥꯡꯉꯅꯨ ꯀꯩꯅꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯔꯨ ꯂꯥꯎ ꯍꯥꯏꯗꯅ ꯉꯔꯥꯡ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯔꯩꯗꯨꯗꯤ ꯑꯦ ꯅꯪꯒꯤ ꯃꯅꯥ ꯃꯁꯤꯡ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨ ꯌꯥꯕ ꯈꯔꯗꯨꯅ ꯄꯥꯕ ꯑꯅꯥꯕꯁꯤꯒꯤ ꯍꯦꯟꯅ ꯂꯨꯔꯕ ꯍꯥꯏꯁꯤꯕꯣ ꯃꯣꯏ ꯅꯥꯕꯗꯨꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤꯁꯤꯕꯣ ꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯍꯜꯂꯛꯀꯅꯨ ꯕꯨꯙꯤꯅ ꯑꯩꯌꯣ ꯄꯨꯛꯅ ꯃꯔꯣꯜ ꯑꯃ ꯅꯥꯕꯅꯦ ꯍꯩ ꯃꯃꯥ ꯑꯩꯅ ꯉꯁꯥꯏꯅ ꯀꯧꯔꯨꯅꯨ ꯃꯈꯣꯏꯒꯤ ꯃꯈꯣꯜꯗꯨꯅ ꯍꯦꯟꯅ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯗ꯭ꯔꯣ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣ ꯉꯥꯡꯅꯔꯨꯁꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯁꯅꯥꯔꯩꯅ ꯍꯅꯨꯕ ꯅꯪꯁꯨ ꯅꯥꯐꯝ ꯊꯣꯛꯄꯗꯣ ꯇꯨꯃꯤꯟ ꯂꯥꯛꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯀꯧꯕꯤꯔꯤꯁꯤꯕꯣ ꯍꯩ ꯇꯧꯉꯝꯕꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯅꯈꯣꯏ ꯅꯃꯥ ꯅꯄꯥꯗꯨꯅ ꯑꯎꯟꯄꯣꯠꯇ ꯍꯥꯄꯛꯄ ꯅꯠꯇꯦꯅꯦꯍꯦ ꯑꯩꯒꯤ ꯏꯆꯥ ꯑꯩꯅ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯂꯛꯂꯤꯕ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯀꯧꯅꯤꯡꯉꯤ ꯀꯧꯅꯤ ꯀꯧꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯅꯆꯥꯅꯤ ꯅꯈꯣꯏꯅ ꯄꯨꯏ ꯍꯥꯏꯗꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯒꯨꯝꯕ ꯃꯤꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦꯅꯦꯍꯦ ꯆꯤꯟꯊꯤꯕꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯆꯥꯅ ꯐꯥꯕꯤꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯊꯝꯕ ꯅꯠꯇ꯭ꯔꯣ ꯍꯅꯨꯕꯤ ꯅꯪꯒꯤ ꯅꯆꯥꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯐꯥꯗꯣꯏꯕ ꯍꯥꯏꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯅꯆꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕꯤꯔꯤꯅꯤꯅꯦ ꯃꯃꯥ ꯌꯥꯔꯦꯗ ꯅꯣꯏꯕꯣ ꯑꯩ ꯁꯤꯗꯧꯔꯦꯗ ꯇꯥꯅꯤꯡꯗꯕꯅꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯀꯥꯏꯀꯣ ꯑꯩ ꯏꯀꯥꯏ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯃꯄꯥ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ ꯅꯨꯄꯥ ꯅꯪꯒꯤ ꯅꯃꯥꯁꯤꯅ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯐꯟ ꯉꯥꯡꯂꯤꯕꯁꯦ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯗꯨꯕꯣ ꯑꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯌꯣ ꯀꯩꯅꯣ ꯅꯨꯄꯥ ꯑꯩꯁꯤꯕꯨ ꯂꯩꯇꯨꯝ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯀꯟꯅ ꯃꯤ ꯌꯦꯡꯂꯩꯁꯤꯗ ꯀꯧꯔꯩꯗꯨꯕꯣ ꯑꯁ ꯀꯝꯗꯧꯋꯤ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯅꯆꯤꯟꯗꯨ ꯊꯤꯈꯣꯗꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯩꯉꯣꯟꯗꯒ ꯀꯧꯔꯗꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯃꯥꯏꯗꯨꯗ ꯀꯤꯟꯁꯤꯗ ꯊꯤꯟꯒꯦ ꯇꯧꯈꯤꯗ꯭ꯔꯥ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯅꯍꯤ ꯇꯥꯔꯤ ꯍꯩꯃ ꯀꯌꯥꯇ ꯉꯝꯂꯤꯕꯅꯣꯅꯦꯍꯦ ꯃꯄꯨꯔꯣꯏꯕꯗ ꯃꯈꯨꯠ ꯑꯁꯦ ꯍꯟꯕ ꯉꯝꯃꯤꯅꯦ ꯃꯁꯦ ꯍꯩ ꯇꯧ ꯉꯝꯕꯤ ꯃꯁꯤ ꯁꯝꯕꯜꯁꯦ ꯊꯨꯗꯦꯛꯂꯒ ꯀꯜꯂꯒꯦꯗ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯝꯕꯜꯗꯨ ꯐꯠ ꯊꯨꯗꯦꯛꯏ ꯑꯗꯨꯒ ꯁꯅꯥꯔꯩꯗ ꯀꯟꯊꯕ ꯍꯧꯔꯛꯂꯝꯃꯤ ꯍꯣꯏꯃ ꯁꯤꯔꯦ ꯑꯌꯣ ꯏꯍꯣꯏꯃ ꯁꯤꯔꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯁꯤꯗꯕ ꯌꯥꯏꯅ ꯁꯨꯝ ꯍꯦꯟꯖꯤꯟꯕ ꯅꯪ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯅꯍꯥꯟꯈꯩꯒꯤ ꯇꯣꯅꯥꯟꯕꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤ ꯈꯪꯉꯨꯅ ꯑꯌꯣ ꯑꯩꯁꯤꯕꯨ ꯁꯟꯅ ꯁꯝꯄꯣꯠ ꯈꯣꯏꯕꯗꯧꯅ ꯑꯗꯨ ꯀꯟꯅ ꯀꯜꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯥꯏ ꯍꯥꯏꯕꯅꯦ ꯑꯌꯣ ꯃꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯅꯦ ꯅꯪꯕꯨ ꯑꯃꯨꯛ ꯃꯧ ꯑꯁꯤ ꯁꯤꯕ ꯇꯥꯔꯦꯅꯦ ꯃꯄꯥ ꯈꯔ ꯐꯨꯈꯤꯁꯅꯨ ꯑꯩꯗꯤ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ ꯍꯥꯏꯔꯤꯁꯤꯅꯦ ꯁꯟ ꯏꯔꯣꯏ ꯈꯣꯡꯕꯗꯧꯅ ꯈꯣꯡꯂꯒꯅꯦ ꯆꯦꯜꯂꯤꯁꯦ ꯌꯦꯡꯕꯗ ꯄꯦꯟꯗ꯭ꯔꯣ ꯇꯥꯅꯤꯡꯗꯦꯗ ꯃꯃꯥ ꯄꯨꯛꯅꯒ ꯅꯥꯕꯅꯦ ꯅꯥꯐꯝ ꯈꯪꯗꯦꯀꯣ ꯃꯣꯏ ꯎꯕꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯣꯏꯆꯦꯟ ꯀꯣꯏꯇꯥꯟ ꯇꯧ ꯂꯩꯔꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯁꯣꯏꯃꯤ ꯈꯥꯝꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯕꯨ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯏꯃꯥ ꯅꯆꯥꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯏꯃꯥ ꯅꯆꯥꯁꯦ ꯃꯤꯐꯠꯇ ꯁꯤꯅ ꯇꯧꯔꯦ ꯀꯧ ꯅꯃꯥꯗꯨ ꯈꯔ ꯀꯟꯅ ꯀꯧ ꯂꯥꯛꯄ꯭ꯔꯦ ꯅꯪ ꯃꯤ ꯎꯁꯤꯠꯇꯕꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯌꯣ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯤꯡꯗ ꯈꯥꯝꯃꯣ ꯑꯩ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯈꯪꯗꯦꯕ ꯇꯣꯅꯥꯟꯕ ꯅꯇꯨꯁꯦ ꯁꯤꯕ ꯇꯥꯏꯅꯦ ꯅꯪꯕꯣ ꯊꯥꯗꯣꯛꯎꯅꯦ ꯆꯩꯗꯣ ꯊꯥꯗꯣꯛꯎꯕꯁꯦ ꯑꯩ ꯏꯃꯥꯝ ꯆꯠꯈꯤꯅꯤꯌꯦ ꯅꯪꯒꯤ ꯅꯌꯨꯝꯁꯤꯗ ꯁꯨꯛꯂꯩ ꯂꯩꯕꯤꯔꯣꯏꯕ ꯑꯩꯕꯨ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯃꯆꯥꯗꯧꯅ ꯎꯁꯤꯠꯇꯕ ꯆꯠꯄꯤꯈ꯭ꯔꯣ ꯋꯥꯏꯗꯨꯝ ꯁꯪꯉꯤ ꯅꯄꯥꯝꯗꯨꯗꯒꯤ ꯍꯜꯂꯛꯇꯕ ꯉꯝꯕ ꯑꯣꯏꯌꯨꯅ ꯅꯪꯒꯤ ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯈꯤꯅꯤ ꯅꯪꯒꯨꯝꯕꯒꯤ ꯅꯅꯥꯛꯇ ꯂꯩꯃꯤꯡꯊꯧ ꯃꯤ ꯅꯠꯇꯤꯌꯦ ꯑꯩ ꯂꯩꯕꯤꯔꯣꯏ ꯇꯣꯛꯑꯣꯅꯦ ꯅꯣꯏꯕꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯋꯥꯅꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯅꯅꯦ ꯈꯨꯅꯤꯡ ꯀꯥꯡꯅ ꯌꯦꯡꯅꯔꯦꯅꯦ ꯌꯥꯏꯅ ꯃꯥꯅꯦ ꯏꯊꯛ ꯀꯥꯔꯦ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯌꯥꯔꯗꯤ ꯀꯣꯛꯇꯣꯛꯑꯣꯅꯦ ꯅꯄꯥꯁꯤ ꯅꯥꯔꯤꯁꯦ ꯏꯁꯧꯃꯨꯛ ꯂꯥꯡ ꯂꯩ ꯆꯠꯂꯣ ꯑꯃꯥꯏꯕꯗꯣ ꯍꯥꯟꯅ ꯑꯝꯇ ꯀꯧꯔꯨꯁꯨ ꯆꯠꯂꯣ ꯁꯅꯥꯔꯩꯗꯣ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ
ꯃꯄꯥꯝꯗꯁꯨ ꯃꯧꯄꯥ ꯏꯕꯨꯡꯉꯣꯅ ꯇꯥꯜꯂꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯣꯅꯥꯟꯕꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯇꯣꯅꯥꯟꯕꯕꯨ ꯀꯤꯕꯗꯒꯤ ꯇꯣꯅꯥꯟꯕ ꯑꯃꯗꯤ ꯃꯅꯦꯝꯃꯀꯨꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯔꯝꯃꯤ꯫ ꯃꯅꯦꯝꯃꯀꯨꯁꯨ ꯃꯃꯧꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫